Imphal West ki Eroisemba Chingzinda haukiba Junta da thokiba thongdok amaga mari leinana CBI na Eroisemba gi miyoi kayada toina investigation tawbagi thabak ama chatharakliba ase Eroisemba gi miyamna yaningde haiduna lamdam adongi nupi kayana wakat khongjang changsankhre wakat khongjang aduda saruk yakibi Eroisemba apunba maira paibi gi president na Manipur da hawjek thokliba irang asiga mari leinaba CBI na mara leitaba miyoi kayada toina awaba piba ase yaningde Investigation ase ching amasung tamda chap manana tawfam thoi chingdana karamba lo chatlaga tamdana karamba lo chatlibano athuba matamda waresil puraktuna tangdu leitaba manipurama ohenbiu haina phongdokhe khongjang aduga mari leinana RYDC Eroisemba gi secretary na Hojek Manipur Geological Garden manakta leiriba kukegi lamni hairiba ase kanagumba amatana leiba yonba yaroi karigumba tawramlabadi maduda thorakpa fafatagi daita masa masagi oigadabani haina phongdokhe Eroisemba sida hauji CBI na investigation yamna toina chathare adagi lekai sida leiba nupa dagi nupi dagi unama moi CBI sina kaukhalaga investigation chathabase akoi sigi jing amasung tamda chap manana asumba wayen sangjan biduna sangjan biu haina adugi chanjan jabani aduna tamdana hanjana CBI sangba chingdana karigumita sangba ngabdana Sigi law ain leitaba thabak se akhoi Eroisemba da tatana choina chenthaba se apumbagi oina chingtam amata punna changchen biu haina si wafam je haijari